HEIROK APUNBA MEIRA PAIBI na SHINDUNA Ahanba Ching Tam Sajibu Cheiraoba Khudol Tamba Thouram ama NGARANG HEIROK Part 2 BAZAR da LEIBA IKOP NINGTHOU Lai HARAOBUNG da Pangthokhre Thouram aduda Teknopol District ki Manung Chanba Khul Nipan haibadi Karongthel Wabaching Thamlai Hainong Makhong Konaitong Thabi Kaithel Paringtong amasung Machina Chingba Khul Singi Luchingba Kayana Sarukyaki Thouram aduda HEIROK Jila Parisad ki Administrative Committee Member M Rasmani HEIROK APUNBA MEIRA PAIBI ki Advisor TH Gunamni Leima HEIROK Part 1 GP ki Chairperson L Khamba Part 2 GP ki Chairperson TH Premjit Part 3 GP ki Chairperson A Gunindro Social Worker TH Sanathoi Thawal amasung Kakching District APUNBA Loop Takdal ki Chairman Y Baigya Chandrana Athoiba Mithunglen Singh oina Sarukyaki Chingdagi lakpa mabung maupa singda Sajibu Cheiraoba gi Achamba Khudol Tamba Thouram aduga mari leinana HEIROK APUNBA MEIRA PAIBI gi convener TH Sanjarani na hai Aikoi masen nungsi chanana hingminnanaba pandamda chahi asidagi ahanba oina Thouram asi pangthokpani Miram gi chatnabina henna pamnaraklaba Aikoi gi chatnabibu Mirai rakraba matam asida khul thangnana khundaminariba Aikoi masel nungsi chanana hingminnanaba haiba asi ngasidi yamna maru oirakli haina mahakna makha taki Thouram aduda Manipur gi tongan ba CSO singi mihut sing amadi nupi lup singi luchingbi kayana sarukyaki Manipur imali tapata hingirega singba Pangthokhre kaya asina musijana amado oida hingirega wakmo singa tabata ai masi asima khanga ta leiba refugees idi aduba Aki tujuraba lathi kala malum kala singa kaya akhi yeja myamse asa da yawda khodi khariba khodi hade khodi yam dinye bo ta hingo da ko da khodi nasiragi khodi sin thora se ekam apura da sisana apura kaya sekonda khodi sekonda hingo amari waktu saya akan menjaga ini bagi musibah dan bagi semua pihak dalam menjaga ini. Rumah waktu dah masih bagus sekali.